ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯜꯂꯛꯄꯅꯤꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯂꯩꯖꯔꯝꯕ ꯍꯥꯟꯅꯒꯤ ꯔꯥꯅꯥꯏ ꯈꯒꯗꯨꯅ ꯆꯥꯟꯅꯔꯦ ꯇꯣꯔꯕꯨꯡ ꯖꯤꯄꯤꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯥꯡꯒꯠꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯖꯤꯄꯤꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕ ꯋꯥꯐꯝ ꯑꯃꯐꯥꯎ ꯊꯥꯡꯒꯠꯄꯤꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯈꯪꯅꯤꯡꯉꯤ BJP ꯁꯔꯀꯥꯔ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯔꯕꯨꯡ ꯖꯤꯄꯤꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯄꯥꯏꯕ CMꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯒ ꯇꯣꯔꯕꯨꯡꯒꯤ ꯁꯣꯔꯣꯛꯁꯤꯗ ꯈꯣꯡꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯣ ꯃꯉꯛꯇ ꯂꯩ ꯄꯔꯦꯡ ꯍꯨꯛꯑꯒ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯃꯩ ꯍꯧꯅ ꯆꯥꯛꯑꯕ ꯃꯇꯝꯁꯤꯗ ꯇꯣꯔꯕꯨꯡ ꯖꯤꯄꯤꯁꯤꯒꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯑꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯛꯇ ꯅꯠꯇꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯒꯤꯅꯦ ꯑꯋꯥꯕ ꯇꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯂꯣꯏꯅꯅ ꯑꯝꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯤꯠꯇꯨꯅ ꯇꯁꯦꯡꯅ ꯎꯔꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯒꯅꯤ ꯑꯗꯨꯒ ꯃꯤꯠꯅ ꯍꯦꯛ ꯎꯗ꯭ꯔꯕ TVꯗ ꯑꯗꯩ ꯔꯦꯗꯤꯑꯣꯗ ꯈꯕꯔꯗ ꯈꯔ ꯇꯥꯕꯗꯨꯅꯗꯤ ꯀꯩꯁꯨ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯋꯥꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯂꯥꯟ ꯄꯥꯝꯗꯦ ꯑꯩ ꯑꯁꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ